ꯄꯥꯛꯇꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯏꯕꯤꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯕꯤꯔꯛꯄ ꯋꯥꯔꯣꯜ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯀꯔꯝ ꯍꯥꯏꯅ ꯇꯦꯟꯇꯛꯅ ꯋꯥꯍꯩ ꯃꯌꯥꯝꯁꯤ ꯐꯣꯡꯗꯣꯛꯍꯧꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏ꯫ ꯑꯗꯨꯕꯨ ꯍꯦꯛ ꯁꯦꯡꯗꯣꯛꯍꯧꯗꯕꯁꯨ ꯍꯥꯏꯍꯧꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯋꯥꯍꯩ ꯈꯔꯁꯤ ꯊꯝꯖꯕꯅꯤ꯫ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯑꯔꯤꯕ ꯃꯇꯝꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯅꯧꯕ ꯃꯇꯝꯁꯨ ꯅꯠꯇꯕ ꯑꯔꯤꯕ ꯑꯅꯧꯕ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯈꯟꯅ ꯇꯥꯕꯤꯌꯨ ꯄꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯍꯧꯔꯛꯄꯒꯤ ꯆꯦꯞꯇꯔ ꯁꯔꯨꯛ ꯈꯔ ꯑꯁꯤꯗꯗꯤ ꯌꯥꯎꯔꯤꯕ ꯂꯝ ꯑꯃꯗꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯑꯣꯏꯅ ꯋꯥꯈꯜꯒꯤ ꯃꯃꯤꯗ ꯎꯕꯤꯒꯅꯨ꯫ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯃꯃꯤ ꯑꯣꯏꯅ ꯁꯥꯒꯠꯆꯈ꯭ꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯑꯃ ꯍꯥꯏꯔꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯏꯪꯂꯟꯒꯨꯝꯅ ꯁꯥꯒꯠꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯅ ꯄꯥꯖꯈꯤꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯗꯤ ꯊꯤꯌꯦꯇꯔꯁꯤꯡꯗ ꯁꯥꯟꯅꯕ ꯀ꯭ꯂꯥꯁꯤꯛ ꯑꯣꯊꯔꯁꯤꯡꯅ ꯏꯕꯤꯔꯝꯕ ꯄ꯭ꯂꯦꯁꯤꯡꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯀꯌꯥ ꯂꯧꯖꯔꯒ ꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯥꯒꯠꯆꯔꯛꯂꯤꯕ ꯄ꯭ꯂꯣꯠ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗꯤ ꯑꯏꯕꯤꯒꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯏꯕ ꯑꯏꯕꯤ ꯀꯅꯥꯒꯤ ꯋꯥꯍꯩꯒꯤ ꯃꯍꯤ ꯃꯄꯪ ꯑꯃꯠꯇ ꯌꯥꯟꯁꯤꯟꯅꯖꯗꯦ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟꯒꯨꯝꯅ ꯑꯃꯨꯛꯁꯨ ꯇꯧꯕ ꯐꯦꯟꯇꯁꯤ ꯑꯃꯨꯛꯁꯨ ꯃꯥꯜꯍꯜꯂꯒ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄꯔꯄꯣꯁ ꯈꯛꯇꯒꯤꯗꯃꯛ ꯁꯥꯒꯠꯆꯕ ꯄ꯭ꯂꯣꯠꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯨꯛꯂꯩ ꯂꯩꯇꯕ ꯁꯥꯏꯟꯁꯀꯤ ꯊꯤꯑꯣꯔꯤ ꯑꯃꯕꯨꯗꯤ ꯍꯥꯞꯆꯤꯟꯖꯔꯣꯏ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯇꯦꯜꯂꯕꯁꯨ ꯇꯦꯟꯅ ꯁꯥꯏꯟꯁꯄꯨ ꯂꯤꯇꯔꯦꯆꯔꯗ ꯄꯨꯊꯣꯛꯇꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯡꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯔꯤꯌꯦꯂꯤꯇꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯋꯥꯔꯦꯡ ꯃꯈꯜ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯤꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ ꯈꯟꯕ ꯌꯥꯎꯕꯤꯔꯛꯂꯗꯤ ꯑꯩꯅ ꯄꯟꯖꯈꯤꯕ ꯐꯦꯟꯇꯁꯤ ꯑꯁꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯕꯤꯌꯨ ꯑꯃꯗꯤ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯖꯔꯦ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯑꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯕꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯗ ꯀ꯭ꯔꯣꯅꯤꯀꯜꯁ ꯑꯣꯐ ꯅꯤꯡꯊꯦꯝ ꯁꯅꯥ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ When lightning chose me. ꯂꯩꯆꯤꯜ ꯑꯃꯒꯤ ꯃꯪꯂꯥꯟꯗꯤ ꯃꯪꯐꯥꯎꯅꯔꯝꯒꯅꯤ ꯁꯣꯏꯗꯅ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯊꯥꯖꯅ ꯂꯥꯛꯄꯗ ꯅꯣꯡꯒꯧꯕꯤꯒꯤ ꯈꯧꯔꯥꯡꯕ ꯀꯣꯛꯂꯝꯒꯅꯤ ꯏꯉꯥ ꯏꯉꯦꯟ ꯃꯗꯣꯝ ꯀꯦꯟꯗꯨꯅ ꯃꯥꯡꯂꯒꯗꯕ ꯇꯤꯡꯈꯪ ꯂꯩꯔꯥꯡ ꯀꯨꯁꯨꯝ ꯂꯩ ꯌꯧꯈꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡꯗ ꯁꯖꯤꯕꯨ ꯅꯪꯅ ꯂꯥꯛꯄꯗ ꯂꯥꯡꯇꯛꯅꯔ ꯋꯥꯈꯜꯒꯤ ꯊꯤꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏ ꯑꯃ ꯁꯪꯁꯥꯔ ꯋꯥꯡꯃꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯔꯛꯂꯣꯏꯀꯣ ꯅꯍꯥꯛꯇꯤ ꯔꯤꯇꯨ ꯑꯃꯠꯇꯒꯤ ꯈꯣꯡꯁꯛꯇ ꯄꯨꯟꯁꯤ ꯁꯤꯟꯊꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯁꯦꯝꯕꯤꯔꯝꯂꯕ ꯐꯛꯂꯥꯡꯗ ꯄꯥꯛꯅ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯏꯗ ꯀꯇꯥ ꯑꯗꯨꯅ ꯃꯄꯥ ꯆꯨꯝꯅ ꯌꯩꯈꯤꯕꯒ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯎꯅꯩ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2026 ꯍꯥꯏꯅ꯫ ꯑꯃꯅ ꯑꯃꯕꯨ ꯀꯣꯟꯅꯩ ꯀꯅꯥ ꯑꯃꯅ ꯅꯥꯀꯣꯡꯗ ꯃꯣꯕꯥꯏꯜ ꯅꯞꯂꯒ ꯃꯥꯒꯤ ꯑꯣꯏꯕ ꯀꯅꯥ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯀꯅꯥꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯇꯧꯁꯤꯡꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯈꯨꯠꯇ ꯑꯀꯪꯕ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛꯀꯤ ꯔꯦꯛ ꯑꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯅꯥꯟꯊꯣꯛꯏ꯫ ꯋꯥꯔ ꯃꯥꯜꯂꯦ ꯑꯃꯨꯛꯁꯨ ꯈꯨꯅꯝꯅ ꯃꯥꯏꯊꯣꯡꯗ ꯄꯛꯂꯤꯕ ꯁꯝꯂꯥꯡ ꯃꯔꯨ ꯅꯥꯟꯈꯠꯂꯤ꯫ ꯃꯊꯧ ꯇꯧꯅ ꯇꯧꯅ ꯁꯣꯜꯂꯤ꯫ ꯄꯥꯏꯖꯒꯦ ꯐꯪꯗ꯭ꯔꯕ ꯐꯣꯟ ꯑꯗꯨꯅ ꯅꯥꯀꯟꯗ ꯑꯁꯤꯕꯒꯨꯝ ꯇꯥꯔꯤꯕꯗꯣ ꯌꯦꯡꯂꯒ ꯐꯣꯟꯒꯁꯦ ꯂꯥꯛꯇꯦꯕꯁꯦ ꯏꯃꯥ ꯏꯄꯥꯒ ꯂꯩꯗꯅ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯀꯣꯟꯕꯤꯔꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯐꯣꯟꯁꯤ ꯃꯇꯪꯗꯤ ꯂꯥꯛꯄ ꯌꯥꯔꯤ ꯍꯥꯏꯕꯅꯤ ꯃꯤꯔ ꯁꯥꯔ ꯑꯃꯇꯪꯗꯤ꯫ ꯃꯊꯟꯗ ꯉꯨꯔꯨꯡ ꯁꯣꯜꯂꯝꯕꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯣꯅꯥ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯀꯔꯤꯒꯤ ꯁꯣꯜꯂꯤꯕ ꯇꯛꯁꯤꯅꯣ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯑꯗꯨꯝ ꯍꯧꯔꯕ ꯏꯁꯧꯗꯨꯕꯣ꯫ ꯁꯅꯥꯏꯕꯦꯝꯃ ꯁꯥꯎꯅ ꯃꯈꯨꯠꯇꯒꯤ ꯐꯤꯖꯦꯠꯇꯣ ꯅꯥꯀꯟꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯒ ꯃꯣꯅꯥꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯃꯤꯠ ꯃꯅꯥꯋꯣ ꯁꯥꯎꯔꯛꯏ꯫ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯦ
ꯂꯥꯏꯔꯕꯅꯁꯨ ꯈꯝ ꯊꯦꯡꯉꯤ ꯏꯃꯥ ꯍꯥꯏꯔ ꯂꯩꯇꯦ ꯏꯄꯥ ꯍꯥꯏꯔ ꯂꯩꯇꯦ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯊꯕꯛꯅꯦꯅ ꯇꯣꯂꯣꯞꯅ ꯈꯖꯤꯛꯇꯪ ꯋꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯨꯅꯤꯡꯗ ꯇꯤꯡꯈꯪ ꯊꯤꯜꯂꯁꯨ ꯆꯪꯗ꯭ꯔꯦ ꯆꯍꯤ ꯑꯅꯧꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯄꯣꯊꯥꯍꯟꯕ ꯌꯥꯔꯤ ꯍꯥꯏꯕ ꯃꯣꯅꯥ ꯇꯔꯪ ꯑꯃꯗ ꯍꯪꯂꯛꯏ ꯗꯥꯕꯣꯏ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯣ ꯅꯅꯥꯛꯇꯒ ꯂꯥꯛꯂꯝꯗ꯭ꯔꯕ ꯃꯤꯡꯗꯨ ꯄꯜꯂꯛꯄꯗ ꯁꯅꯥꯏꯕꯦꯝꯃ ꯍꯨꯃꯥꯡ ꯍꯥꯏꯒꯠꯈ꯭ꯔꯦ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯗꯨꯅ ꯊꯣꯡꯖꯤꯟꯗ ꯄ꯭ꯔꯄꯞ ꯊꯣꯛꯈꯤ ꯃꯆꯤꯡ ꯑꯗꯨ ꯈꯪꯕꯅ ꯃꯣꯅꯥ ꯕꯨꯛ ꯁ꯭ꯇꯣꯔꯗꯨꯗ ꯀꯣꯐꯤ ꯊꯛꯂꯒ ꯂꯩꯔꯤꯕ ꯀꯁꯇꯃꯔꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯅꯥꯏꯕꯦꯝꯃꯕꯨ ꯇꯥꯟꯅꯔꯛꯂꯦ ꯊꯣꯡꯖꯥꯎ ꯍꯦꯛ ꯍꯥꯡꯕꯒ ꯁꯅꯥꯏꯕꯦꯝꯃꯒꯤ ꯈꯣꯡꯌꯥꯗ ꯁahum ꯀꯟꯕ ꯅꯣꯡ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯈꯣꯡꯀꯥꯞ ꯑꯃ ꯇꯨꯡꯍꯜꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯦꯞꯂꯤꯉꯩ ꯃꯣꯅꯥ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯅꯥꯎꯕ ꯂꯥꯛꯑꯒ ꯆꯠꯂꯨꯗꯅ ꯂꯝꯕꯤꯗꯣ ꯎꯃꯪ ꯉꯥꯛꯇꯅꯤ ꯅꯊꯟꯗ ꯒꯥꯔꯤ ꯊꯧꯕ ꯍꯧꯅꯗꯦ ꯅꯣꯡꯁꯤꯁꯨ ꯇꯥꯒꯗꯧꯔꯦ ꯑꯇꯤꯌꯥꯁꯦ ꯄꯨꯡꯃꯨꯃꯩ ꯃꯇꯝ ꯅꯠꯇꯕ ꯅꯣꯡꯅꯤ ꯑꯐꯕ ꯑꯣꯏꯔꯣꯏꯃꯤ ꯅꯪꯕꯣ ꯁꯅꯥ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ ꯏꯔꯥꯞ ꯂꯥꯞꯅ ꯆꯤꯡꯗꯣꯜꯗꯨꯗ ꯃꯤꯠꯁꯅꯥꯗꯨ ꯊꯝꯂꯒ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯏ ꯗꯥꯕꯣꯏ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯃꯥꯕꯨ ꯀꯥꯎꯔꯣ ꯍꯥꯏ ꯂꯤꯟꯗꯥ ꯍꯥꯏꯕ꯭ꯔꯥ ꯂꯤꯟꯗꯨ ꯍꯥꯏꯕ꯭ꯔꯥ ꯃꯥꯒꯤ ꯑꯅꯛꯄꯗ ꯂꯩꯕꯤ ꯑꯃ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯣꯏꯆꯪ ꯌꯥꯝ ꯉꯥꯡꯂꯝꯕꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯏꯊꯤ ꯊꯤꯕ ꯃꯥꯅ ꯐꯖꯕꯤ ꯑꯩꯕꯨ ꯑꯣꯏꯅ ꯗꯝ ꯇꯧꯔꯝꯕꯗꯣ ꯄ꯭ꯔꯥꯏꯗ ꯈꯖꯤꯛꯇꯪ ꯁꯣꯛꯄꯗꯧꯅ ꯇꯧꯕꯁꯤꯗ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯑꯩ ꯆꯠꯂꯒꯦ ꯃꯣꯅꯥꯗꯨ ꯅꯣꯛꯀꯗ꯭ꯔꯥ ꯁꯥꯎꯒꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯃꯇꯝꯁꯨ ꯊꯦꯡꯂꯤ ꯂꯝꯕꯤꯁꯤꯁꯨ ꯁꯤꯗꯧꯈꯩ ꯂꯥꯞꯄꯤ ꯁꯤꯗꯁꯨ ꯏꯊꯟꯇ ꯉꯥꯏꯍꯧꯔꯅꯤ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯗ ꯆꯠꯈ꯭ꯔꯅꯣ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨ ꯀꯧꯕꯅꯔꯥ ꯁꯅꯥꯏꯕꯦꯝꯃ ꯃꯣꯅꯥꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯂꯩ ꯒꯝꯂꯥꯗꯨꯗ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯥꯇꯤꯟ ꯈꯥꯎꯖꯥꯎ ꯑꯃ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯁꯥꯇꯤꯟ ꯑꯃ ꯇꯥꯞꯄꯥꯏ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯉꯥꯏꯉꯝꯗꯕ ꯊꯋꯥꯏꯒꯨꯝ ꯃꯥꯡꯗ ꯎꯔꯤꯕ ꯑꯃꯝꯕ ꯆꯤꯡꯁꯥꯡ ꯃꯥꯏꯀꯩꯗ ꯁꯅꯥꯏꯕꯦꯝꯃ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯣꯅꯥꯗꯣ ꯇꯥꯟꯅꯕꯁꯨ ꯌꯥꯗ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯦ ꯈꯪꯕꯒꯤꯗꯤ ꯈꯪꯉꯤ ꯃꯆꯤꯡ ꯈꯔ ꯐꯠꯇ꯭ꯔꯕꯁꯨ ꯀꯥꯔꯟ ꯉꯥꯡꯗꯨꯅꯇ ꯂꯩꯔꯕꯁꯨ ꯁꯅꯥꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗꯤ ꯀꯥꯊꯦꯛꯂꯕ ꯑꯄ꯭ꯔꯥꯖꯤꯇꯥꯅꯤ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯂꯩꯔꯝꯕ ꯑꯣꯔꯐꯥꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯁꯛꯂꯤꯕꯅꯤ ꯂꯥꯏꯕꯛꯅ ꯃꯤꯔꯥꯏꯕꯤꯔꯕ ꯗꯥꯎ ꯍꯥꯏꯕꯗꯨꯅ ꯇꯥꯊꯤꯔꯕ ꯁꯅꯥꯏꯕꯦꯝꯃꯒꯤ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯅꯨꯡꯁꯤꯕꯁꯨ ꯑꯇꯣꯞꯄ ꯂꯩꯔꯥꯡ ꯑꯃꯒꯤ ꯂꯩꯀꯣꯜꯗ ꯃꯄꯨ ꯁꯥꯅꯤꯡꯂꯦ ꯍꯥꯏꯔꯛꯂꯕꯗ ꯐꯥꯎꯔꯝꯒꯗꯕ ꯏꯀꯥꯏꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕꯗꯣ ꯃꯣꯅꯥ ꯈꯪꯉꯤ ꯑꯃꯔꯣꯝꯗ ꯋꯥꯔꯕꯁꯨ ꯃꯊꯟꯇ ꯆꯠꯈꯤꯕꯗꯨꯗꯤ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯀꯤ ꯏꯔꯥꯡ ꯂꯥꯡꯅꯔꯝꯒꯅꯤ ꯈꯟꯗꯣꯛꯂꯒ ꯃꯣꯅꯥ ꯊꯣꯏꯅ ꯋꯥꯁꯤꯜꯂꯝꯗ ꯃꯅꯨꯡꯗ ꯆꯪꯉꯛꯂꯦ ꯁꯣꯝꯗꯅ ꯁꯅꯥꯏꯕꯦꯝꯃ ꯃꯥꯒ ꯔꯥꯁꯤ ꯂꯩꯕ ꯆꯞ ꯃꯥꯟꯅꯕ ꯒꯥꯔꯤ ꯃꯆꯥꯗꯨ ꯇꯣꯡꯂꯒ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯂꯦ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯗꯨ ꯁꯍꯔꯒꯤ ꯅꯤꯜꯈꯣꯡꯕ ꯃꯔꯛꯇ ꯅꯠꯇꯦ ꯏꯁꯤꯛ ꯁꯤꯛꯂꯕ ꯎꯃꯪ ꯀꯌꯥ ꯑꯃꯨꯛꯅ ꯀꯨꯡꯅ ꯇꯥꯕ ꯌꯨꯝ ꯑꯃꯨꯛꯅ ꯁꯔꯛ ꯂꯝꯖꯥꯎ ꯐꯥꯎꯗꯨꯅ ꯂꯩꯔꯤꯕ ꯏꯆꯤꯛ ꯆꯤꯛꯄ ꯄꯣꯊꯥꯐꯝꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯥꯝꯖꯕ ꯀꯌꯥꯒꯤꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯋꯔꯒꯒꯤ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯃꯈꯛꯅꯤ ꯁꯍꯔ ꯃꯔꯛ ꯈꯥꯏꯔꯒ ꯂꯥꯛꯄꯗ ꯁꯅꯥꯏꯕꯦꯝꯃ ꯊꯃꯣꯏꯗꯣ ꯃꯄꯣꯞ ꯀꯥꯏꯔꯝꯗꯦ ꯁꯨꯛꯇꯛꯅ ꯅꯨꯡꯁꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯅꯤꯡꯂꯛꯂꯦ ꯑꯀꯤꯕ ꯅꯠꯇꯦ ꯀꯤꯕ ꯏꯈꯪ ꯈꯪꯗꯕꯤꯅꯤ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯄ ꯆꯩꯅꯥ ꯑꯗꯨꯅ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯔꯣꯜ ꯂꯣꯜꯂꯒ ꯂꯩꯔꯕꯗ ꯏꯕꯦꯝꯃꯗꯨ ꯒꯥꯔꯤ ꯊꯧꯕ ꯂꯦꯞꯂꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯗ ꯌꯦꯞꯂꯤꯕ ꯃꯣꯕꯥꯏꯜꯗꯣ ꯂꯧꯊꯣꯛꯏ ꯕꯣꯏꯒꯤ ꯃꯦꯁꯦꯖ ꯄꯨꯊꯣꯛꯂꯒ ꯍꯟꯖꯤꯟ ꯄꯥꯏ ꯁꯅꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯑꯩ ꯂꯤꯟꯗꯥꯕꯨ ꯅꯨꯡꯁꯤꯔꯦ ꯍꯟꯖꯤꯟ ꯄꯥꯏ ꯈꯨꯠꯅ ꯏꯕ ꯃꯣꯕꯥꯏꯜꯒꯤ ꯈꯨꯊꯥꯡꯗ ꯌꯧꯔꯛꯄ ꯋꯥꯍꯩ ꯑꯣꯏꯔꯕꯁꯨ ꯕꯣꯏꯒꯤ ꯆꯤꯝꯕꯥꯜꯅ ꯊꯣꯛꯅ ꯍꯥꯏꯔꯛꯄꯒꯨꯝ ꯍꯟꯖꯤꯟ ꯅꯥꯀꯣꯡꯗ ꯇꯥꯏ ꯁꯅꯥꯏꯕꯦꯝꯃ ꯀꯞꯇꯦ ꯏꯔꯥꯏ ꯂꯥꯏꯅ ꯀꯞꯀꯟꯗꯕꯅꯤ ꯁꯥꯎꯅꯤꯡ ꯁꯣꯜꯂꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅꯣꯝꯇꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯇꯝꯒꯦ ꯇꯧꯔꯨꯕꯁꯤꯗꯤ ꯍꯦꯟꯅ ꯋꯥꯅꯕ ꯑꯣꯏꯔꯦ ꯅꯪ ꯈꯛꯇꯗꯤ ꯑꯩꯒꯤ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯨꯕꯕꯨ ꯅꯪꯗꯤ ꯐꯖꯕ ꯃꯁꯛ ꯈꯪꯗꯕ ꯅꯃꯤꯠ ꯉꯥꯎꯕ ꯑꯣꯏꯔꯝꯃꯦꯗꯅ ꯅꯪꯒꯨꯝꯕꯅ ꯅꯕꯦꯝꯃ ꯑꯩꯒꯤ ꯏꯒꯣꯒꯤ ꯐꯤꯖꯤ ꯁꯣꯛꯄ ꯅꯠꯇꯦ ꯅꯝꯕꯔꯗꯨꯝ ꯀꯛꯊꯠꯀꯦ
ꯁꯤ ꯍꯥꯏꯗꯨꯅ ꯕꯣꯏꯒꯤ ꯅꯝꯕꯔꯗꯨ ꯄꯦꯠ ꯄꯦꯠ ꯅꯝꯗꯨꯅ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅꯃꯛ ꯊꯧꯅꯥ ꯂꯩꯕꯤ ꯁꯥꯔꯕꯁꯨ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ, ꯍꯨꯝꯂꯤꯕ ꯃꯥꯂꯪ, ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯅꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯤ ꯅꯤꯡꯉꯥꯏꯒꯨꯝ ꯇꯥꯈ꯭ꯔ ꯃꯥꯜꯂꯤ꯫ ꯁꯤꯜꯂꯛꯏ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯑꯃ꯫ ꯉꯁꯥꯏ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯑꯣꯝꯂꯝꯕ ꯅꯣꯡꯃꯨꯁꯨ ꯍꯧ ꯍꯧ ꯍꯧꯅꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯁꯅꯥꯏꯕꯦꯝꯃꯒꯤ ꯀꯣꯛꯊꯛꯇ ꯇꯥꯒꯗꯕꯒꯤ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯗꯨ ꯎꯔꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯔꯣꯝꯗꯣꯝ ꯇꯧꯖꯔꯝꯕ ꯗꯥꯕꯤ ꯊꯥꯗꯣꯛꯂꯒ ꯁꯅꯥꯏꯕꯦꯝꯃ ꯇꯍꯥ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯌꯥꯗꯦ, ꯁ꯭ꯇꯥꯔꯠ ꯍꯧꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯌꯦꯡꯏ, ꯃꯗꯨꯁꯨ ꯑꯔꯦꯝꯕ ꯇꯥꯏ꯫ ꯃꯇꯧꯗꯨꯗ ꯇꯍꯥ ꯀꯨꯝꯊꯔꯒ ꯁ꯭ꯇꯦꯟ ꯉꯥꯛꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯏꯕꯦꯝꯃꯅ ꯀꯤꯛ ꯀꯥꯎꯒꯦ ꯍꯣꯠꯅꯔꯤꯉꯩ ꯃꯪꯂꯝꯕ ꯅꯣꯡ ꯆꯨꯊꯔꯛꯂꯦ꯫ ꯃꯇꯝ ꯅꯠꯇꯕ ꯅꯣꯡꯅꯤ, ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯦ꯫ ꯅꯣꯡꯊꯥꯡꯁꯨ ꯂꯥꯛꯏ, ꯈꯣꯟꯖꯦꯜ ꯇꯞꯅ꯫ ꯁꯅꯥꯏꯕꯦꯝꯃ ꯑꯆꯣꯠꯄ ꯁꯝꯂꯥꯡ ꯍꯩꯒꯠꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯒꯤ ꯗꯥꯎꯅꯣ ꯁꯤꯕꯣ? ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯩꯉꯣꯟꯗ ꯄꯥꯜꯂꯤ ꯂꯥꯏꯕꯛꯁꯤꯕꯣ? ꯍꯣ ꯅꯣꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯇꯥꯟ ꯀꯥꯏꯅ ꯈꯤꯛꯊꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯁꯤꯡꯁꯦ ꯅꯣꯡꯒꯧꯕꯤꯗꯤ ꯍꯔꯥꯎꯔꯝꯒꯅꯤ, ꯁꯅꯥ ꯑꯩꯗꯤ ꯄꯨꯊꯔꯦꯗꯣ꯫ ꯉꯥꯡꯅ ꯀꯥꯎꯕꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯂꯦ꯫ ꯁꯅꯥꯏꯕꯦꯝꯃ ꯇꯣꯡꯈꯠꯂꯒ ꯍꯦꯛ ꯊꯧꯒꯦ ꯇꯧꯕꯒ ꯚꯥꯞ ꯑꯣꯏꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯤꯠꯌꯦꯡꯗ ꯎꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯇꯨꯡ ꯏꯟꯅ ꯄꯔꯦꯡ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯗꯨꯒꯤ ꯃꯈꯣꯡꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯃ ꯁꯒꯣꯜ ꯃꯊꯛꯇ ꯐꯝꯂꯒ ꯇꯞꯅ ꯇꯞꯅ ꯆꯠꯂꯤꯕꯗꯣ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ ꯇꯨꯡꯄꯛ ꯌꯦꯡꯂꯒ ꯂꯩ꯫ ꯆꯩꯔꯛꯁꯤꯗ ꯀꯗꯣꯝꯗꯒꯤ ꯊꯥꯕꯜ ꯃꯉꯥꯜꯅꯣ? ꯌꯥꯝꯅ ꯉꯥꯟꯕ ꯊꯥꯕꯜ ꯑꯃꯒꯤ ꯃꯉꯥꯜꯗ ꯎꯏ꯫ ꯀꯔꯤꯒꯤ ꯅꯣꯡꯖꯨ ꯆꯨꯗ꯭ꯔꯤꯕ? ꯀꯔꯤꯒꯤꯅꯣ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯃꯥꯕꯨ ꯌꯦꯡꯕꯒꯨꯝ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ? ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯕꯅ ꯃꯍꯥꯛ ꯉꯥꯎꯗꯨꯅ ꯃꯤꯠꯇ ꯖꯥꯠ ꯎꯔꯦ ꯈꯜꯂꯤꯉꯩ ꯁꯪꯁꯥꯔ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯟꯕ ꯃꯈꯩ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯥꯟꯕ ꯃꯥꯒꯤ ꯃꯔꯛꯇ ꯀꯨꯞꯂꯝꯗꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯤꯠ ꯀꯨꯞꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯐꯔꯔꯣꯏ ꯈꯜꯂꯒ ꯒꯥꯔꯤ ꯊꯧꯔꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥꯗꯨ ꯍꯨꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯟꯈꯤꯕ ꯑꯉꯥꯟꯕ ꯃꯉꯥꯜꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯈꯥꯏꯊꯔꯛꯂꯦ ꯕ꯭ꯔꯖ ꯁꯤꯡꯖꯪꯒꯤ ꯑꯍꯧꯕ ꯅꯣꯡꯊꯥꯡ ꯑꯃ꯫ ꯑꯗꯨ ꯈꯥꯛꯅ ꯂꯥꯎꯅ ꯇꯥꯔꯛꯄ ꯕ꯭ꯔꯖ ꯑꯗꯨꯅ ꯁꯅꯥꯏꯕꯦꯝꯃꯒꯤ ꯂꯨꯔꯦꯟ ꯃꯊꯛ ꯐꯥꯎꯗꯨꯅ ꯄꯥꯏꯊꯈ꯭ꯔꯕꯗ ꯅꯨꯄꯤꯗꯨ ꯇꯣꯡꯂꯝꯕ ꯒꯥꯔꯤꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯅꯣꯡꯊꯥꯡ ꯃꯥꯅ ꯁꯣꯛꯈꯤꯗ꯭ꯔꯕꯁꯨ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯃꯤꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟ ꯍꯥꯏꯕꯗꯨꯗꯤ ꯃꯥꯡꯍꯜꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯁꯅꯥ ꯊꯝꯕꯥꯜꯅ ꯇꯒꯨꯞ ꯄꯥꯡꯕꯅ ꯎꯔꯛꯏ꯫ ꯃꯥꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯀꯥꯔ ꯑꯃ ꯐꯩꯅ ꯈꯥꯝꯖꯤꯜꯂꯒ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯀꯨꯝꯊꯔꯛꯄ ꯎꯈꯤꯗꯦ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯐꯥꯎꯕ ꯃꯃꯤ ꯑꯃꯠꯇ ꯎꯈꯤꯗꯦ꯫ ꯉꯥꯏꯅ ꯁꯅꯥꯏꯕꯦꯝꯃ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯃꯤꯠꯁꯅꯥ ꯊꯝꯕꯥꯜ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯪꯂꯕ ꯑꯌꯨꯛꯇꯣ ꯃꯍꯧꯁꯥꯅꯤ꯫ ꯅꯨꯡꯅ ꯀꯣꯏꯅ ꯈꯥꯖꯤꯟꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯩ꯫ ꯆꯥꯎꯈ꯭ꯔꯕ ꯒꯦꯠ ꯑꯗꯨꯗ ꯄꯔꯦꯡ ꯂꯦꯡꯏ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝꯗꯨꯗ ꯆꯪꯒꯗꯕꯒꯤ ꯄꯔꯃꯤꯠ ꯎꯠꯂꯒ ꯆꯪꯅꯕꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅꯅꯤ ꯁꯣꯏ ꯇꯧꯅꯔꯤꯕꯗꯣ꯫ ꯆꯥꯛꯁꯪꯗ ꯅꯠꯇ꯭ꯔꯒ ꯂꯩꯀꯣꯜꯗ ꯃꯤ ꯑꯃꯈꯛ ꯇꯔꯛ ꯃꯊꯧ ꯇꯧꯍꯟꯗꯦ꯫ ꯊꯕꯛ ꯇꯧꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯑꯃꯒꯁꯨ ꯆꯤꯛꯊꯕ ꯋꯥꯔꯤ ꯁꯥꯅꯗꯦ꯫ ꯈꯣꯡꯀꯥꯞ ꯑꯃꯗꯒꯤ ꯃꯤꯇꯔ 10 ꯈꯨꯗꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯂꯩ꯫ ꯂꯩꯀꯣꯜ ꯁꯦꯡꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯒꯤ ꯃꯤ ꯆꯤꯛꯄ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯏ꯫ ꯃꯁꯥ ꯐꯥꯎꯕ ꯇꯥꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯅꯧꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤ ꯈꯔ ꯂꯥꯡꯂꯤꯁꯦ꯫ ꯑꯃꯅ ꯇꯞꯅ ꯈꯨꯝꯃꯤ, ꯍꯥꯟꯅꯒꯤ ꯖꯦꯅꯔꯦꯜ 3ꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯥꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯏꯕꯦꯝꯃ ꯑꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯃꯥꯕꯨꯁꯨ ꯐꯥꯁꯤ ꯇꯧꯒꯗꯧꯔꯤ ꯖꯥꯠꯂꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯕꯨꯛ ꯏꯇꯞ ꯇꯞꯄꯤ꯫ ꯀꯅꯥꯅ ꯈꯪꯖꯕꯅꯣ? ꯍꯤꯡꯁꯥꯕꯒꯤ ꯂꯩꯕꯥꯛ ꯎꯂꯕꯅꯤ ꯍꯞꯇꯥ ꯈꯔꯁꯤꯗ꯫ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯂꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕꯁꯨ ꯂꯥꯏꯔꯕ ꯏꯇꯤꯛ ꯑꯣꯏꯗ꯭ꯔꯦꯗꯣ꯫
ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯗꯤ ꯑꯔꯥꯏꯕꯅꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯔꯤꯇꯔꯟ ꯄꯔꯃꯤꯠ ꯌꯥꯎꯗꯅ ꯈꯨꯟ ꯑꯃ ꯂꯥꯟꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯤ ꯁꯤꯊꯤꯗꯒꯤ ꯍꯧꯔꯒ ꯌꯨꯝꯒꯤ ꯂꯥꯛꯄ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯍꯥꯟꯅ ꯏꯟꯁꯄꯦꯛ ꯇꯧꯔꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯀꯣꯔꯠ ꯑꯃ ꯂꯩꯇꯦ ꯈꯪꯗ꯭ꯔꯦ ꯅꯤꯡꯊꯧ ꯂꯩꯔꯤꯉꯩ ꯑꯁꯨꯛ ꯋꯥꯔꯝꯗꯦ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈꯤꯕꯅꯤ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯏꯅ ꯅꯤꯡꯊꯧꯔꯣꯜ ꯃꯥꯡꯍꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯔꯨꯜ ꯑꯃ ꯊꯝꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯨꯄꯤ ꯑꯃꯗꯣ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯇꯨꯡꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯈꯨꯠ ꯑꯅꯤ ꯆꯞꯇꯨꯅ ꯂꯩꯃꯥꯏꯗ ꯂꯥꯛꯇꯨꯅ ꯏꯟꯊꯨꯈ꯭ꯔꯦ ꯍꯤꯐꯟꯗꯨꯅ ꯊꯝꯂꯒ ꯇꯨꯡꯗ ꯃꯈꯨꯠ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯍꯦꯟꯀꯞ ꯐꯥꯖꯤꯜꯂꯤ ꯂꯩꯃꯥꯏꯗꯒꯤ ꯂꯥꯛꯇꯅ ꯑꯃꯨꯛ ꯆꯤꯡꯈꯠꯂꯒ ꯈꯪꯍꯧꯗꯦ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯈꯤꯕꯗꯣ ꯂꯩꯅꯝ ꯑꯃ ꯅꯝꯃꯤ ꯀꯔꯤ ꯂꯩꯅꯝꯅꯣ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕꯗ ꯐꯥꯎꯔꯛꯏ ꯅꯤꯡꯊꯝꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯄꯒꯨꯝ ꯑꯃꯨꯛꯁꯨ ꯇꯞꯅ ꯐꯥꯎꯔꯛꯏ ꯀꯥꯊꯦꯛꯂꯕ ꯑꯄ꯭ꯔꯥꯖꯤꯇꯥꯒꯤ ꯃꯅꯝ ꯃꯥꯏꯊꯣꯡꯗ ꯌꯩꯔꯛꯏ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛꯀꯤ ꯃꯍꯨꯠꯇ ꯑꯃꯦꯡꯕ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯅ ꯅꯝꯈꯤꯕ ꯑꯆꯣꯠꯄ ꯎꯄꯥꯜꯒꯤ ꯃꯅꯝꯅ ꯀꯗꯥꯏꯗ ꯃꯥꯡꯈꯤꯗꯨꯅ ꯀꯔꯤꯒꯤ ꯅꯝꯂꯤ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯆꯟꯗꯜ ꯄꯥꯝꯕꯤ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯕ ꯃꯥꯒꯤ ꯇꯣꯂꯣꯞ ꯑꯗꯨ ꯐꯪꯕꯗ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯂꯩꯖꯈꯤꯕ ꯃꯥꯒꯤ ꯏꯟꯆꯤ 5 ꯋꯥꯡꯕ ꯃꯣꯝꯄꯥꯛ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈꯤꯗꯨꯅ ꯑꯁꯨꯛ ꯀꯟꯕ ꯎꯄꯥꯛꯀꯤ ꯃꯣꯝꯄꯥꯛ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯞꯂꯤꯕ ꯋꯥꯍꯪ ꯃꯈꯜ ꯃꯈꯜꯒ ꯂꯣꯏꯅꯅ ꯃꯤꯠ ꯄꯥꯡꯂꯛꯏ ꯏꯕꯦꯝꯃ ꯃꯁꯛ ꯃꯇꯧ ꯅꯨꯡꯁꯤꯔꯕ ꯃꯉꯣꯟꯗꯒꯤ ꯈꯖꯤꯛꯇꯪ ꯆꯍꯤ ꯅꯧꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯇꯍꯥ ꯇꯍꯥꯕ ꯁꯥꯍꯨꯝꯗꯨꯗ ꯏꯇꯦꯛ ꯇꯦꯛꯄ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕꯗꯣ ꯐꯥꯎꯔꯛꯇꯨꯅ ꯁꯅꯥꯏꯕꯦꯝꯃ ꯁꯨꯒꯠꯂꯤ ꯍꯥꯟꯅꯅ ꯄꯤꯗꯨꯅ ꯂꯩꯔꯝꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯄꯥꯈꯠꯂꯒ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯇꯧꯏ ꯇꯞꯅ ꯍꯧꯒꯠꯄꯤꯌꯨ ꯏꯕꯦꯝꯃ ꯑꯍꯤꯡ ꯆꯨꯞꯄ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯒ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯇꯍꯥ ꯇꯍꯥ ꯁꯅꯥꯏꯕꯦꯝꯃ ꯌꯦꯡꯂꯛꯏ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯛꯇꯝꯗꯣ ꯌꯦꯡꯕꯇꯅꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯇꯧ ꯈꯪꯗꯕ ꯁꯤꯅꯨꯗꯤ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯆꯥꯏꯊꯣꯛꯂꯕ ꯁꯅꯥꯏꯕꯦꯝꯃꯒꯤ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯈꯣꯝꯖꯤꯜꯂꯒ ꯏꯕꯦꯝꯃ ꯁꯥꯔꯪ ꯃꯅꯨꯡꯁꯤꯗ ꯅꯅꯥꯏ ꯁꯤꯅꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯀꯗꯥꯏꯗꯅꯣ ꯏꯕꯦꯝꯃꯅ ꯆꯦꯟꯒꯦ ꯍꯣꯠꯅꯕꯤꯔꯝꯂꯤꯕ ꯏꯕꯦꯝꯃꯕꯨꯁꯨ ꯍꯥꯠꯄꯤꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯅꯅꯥꯏ ꯑꯩ ꯁꯣꯔꯁꯤ ꯍꯣꯟꯕ ꯀꯧꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯁꯝ ꯑꯗꯣ ꯇꯞꯅ ꯆꯤꯡꯗꯨꯅ ꯂꯧꯊꯣꯛꯏ ꯍꯩꯅꯗꯕꯒꯨꯝꯁꯨ ꯇꯧꯏ ꯃꯇꯧꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕꯅ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯊꯛ ꯇꯊꯛ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯁꯝꯍꯥꯠ ꯑꯃꯗꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯤ ꯃꯥꯟꯗꯦ ꯑꯗꯨꯉꯩ ꯂꯤꯔꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ ꯑꯔꯤꯕ ꯑꯅꯧꯕ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯥꯜꯂꯤ ꯃꯥꯒꯤ ꯏꯕꯦꯝꯃꯒꯤ ꯂꯥꯞꯊꯣꯛꯄ ꯃꯍꯧꯁꯥ ꯃꯥꯟꯗꯕ ꯃꯇꯧ ꯑꯗꯨꯗ ꯁꯤꯅꯨ ꯀꯞꯂꯝꯕ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯁꯅꯥꯏꯕꯦꯝꯃ ꯅꯅꯥꯏ ꯁꯤꯅꯨꯕꯨ ꯈꯪꯗꯕꯒꯨꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯗꯤ ꯁꯅꯥꯏꯕꯦꯝꯃ ꯇꯔꯪ ꯑꯃ ꯆꯠꯇꯨꯅ ꯈꯨꯝꯃꯤ ꯀꯗꯥꯏꯗꯒꯤ ꯏꯅꯥꯏꯅꯣ ꯅꯪꯒꯤꯗꯣ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤꯌꯦ ꯑꯩꯒꯤꯗꯤ ꯏꯅꯥꯏꯒ ꯂꯩꯇꯤꯌꯦ ꯑꯗꯨꯒ ꯉꯥꯏꯈꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯥꯎꯗꯅ ꯃꯤ ꯃꯌꯨꯝꯗꯒ ꯆꯪꯉꯒ ꯇꯨꯝ ꯂꯩꯊꯣꯛꯑꯕꯕ ꯑꯁ ꯊꯕꯛꯅ ꯀꯅꯥꯅ ꯆꯠꯇꯣꯏꯅꯣ ꯃꯣꯅꯥ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯣꯏꯔꯣꯜ ꯂꯣꯜꯂꯝꯃꯒ ꯁꯅꯥꯏꯕꯦꯝꯃ ꯄꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯁꯦꯅꯨꯗꯤ ꯃꯥꯒꯤ ꯃꯄꯨ ꯑꯆꯥꯟꯕꯤꯗꯣ ꯉꯥꯎꯔꯦ ꯋꯥꯈꯜ ꯆꯣꯏꯔꯦ ꯈꯟꯈꯤꯗꯨꯅ ꯃꯈꯨꯠꯅ ꯆꯤꯟꯕꯥꯟ ꯃꯦꯟꯗꯨꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯅꯥꯏꯕꯦꯝꯃꯗꯤ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯊꯣꯛꯅꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯋꯥꯃꯒꯤ ꯗ꯭ꯔꯤꯁ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨ ꯌꯦꯡꯉꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯊꯟꯇ ꯇꯞꯅ ꯁꯣꯜꯂꯤ ꯀꯅꯥꯒꯤ ꯌꯨꯝꯅ ꯋꯥꯡꯈ꯭ꯔꯦꯗ ꯅꯨꯡꯒꯤ ꯗꯣꯂꯥꯟꯗꯕꯨ ꯑꯁꯨꯛ ꯐꯖꯅ ꯁꯥꯕꯗꯤ ꯎꯗ꯭ꯔꯤ ꯈꯨꯠ ꯍꯩꯈ꯭ꯔꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯅꯥꯎ ꯋꯥꯡꯃꯗ ꯌꯦꯡꯂꯨꯏ ꯁꯅꯥꯏꯕꯦꯝꯃ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯤ ꯃꯥꯅ ꯂꯦꯞꯂꯤꯕ ꯑꯗꯨꯗꯤ ꯆꯨꯝꯅꯒꯤ ꯌꯨꯝ ꯑꯣꯏꯔꯝꯗ꯭ꯔꯦ
ꯅꯨꯡꯅ ꯁꯥꯕ ꯀꯣꯅꯨꯡꯒꯨꯝ ꯄꯥꯛ ꯆꯥꯎꯔꯕ ꯈꯨꯟ ꯑꯃꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯔꯪ ꯆꯠꯈꯤꯗꯨꯅ ꯇꯨꯡꯗ ꯁꯨꯠ ꯀꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯔꯤ ꯂꯝꯅꯣ ꯁꯤꯕꯣ? ꯅꯪꯕꯨ ꯌꯨꯝꯕꯨꯔꯣ ꯏꯕꯦꯝꯃ? ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯦꯞꯄꯤꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯉꯔꯥꯡ ꯈꯥꯝꯈꯤꯕ ꯀꯥꯔꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯒ ꯄꯨꯔꯛꯄ꯭ꯔꯣ? ꯀꯞꯄꯗꯨ ꯂꯦꯞꯄꯒ ꯅꯔꯣꯜ ꯑꯝꯇꯗꯤ ꯁꯦꯡꯉꯨꯕ꯫ ꯃꯕꯦꯝ ꯑꯗꯨꯒꯤ ꯃꯇꯧꯗ ꯁꯦꯅꯨ ꯀꯞꯂꯝꯕꯗꯒꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ꯫ ꯅꯥꯛ ꯌꯦꯠ ꯇꯍꯥ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯆꯦꯟꯈ꯭ꯔꯁꯤ ꯏꯕꯦꯝꯃ, ꯃꯈꯣꯏꯒꯤ ꯋꯥꯌꯦꯜ ꯄꯊꯥꯞ ꯑꯅꯧꯕ ꯁꯦꯝꯕꯒꯤ ꯃꯤꯅ ꯃꯆꯣꯏ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯄꯨꯏꯅꯥꯏ ꯆꯦꯟꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯦꯝꯃꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ, ꯁꯥꯔꯪꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯁꯤ꯫ ꯁꯅꯥꯏꯕꯦꯝꯃ ꯍꯥꯠꯄ ꯇꯨꯞꯄ ꯌꯥꯎꯔꯛꯄꯗꯨꯗ ꯀꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯍꯥꯠꯇꯣꯔꯤꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯤꯗꯣꯏꯁꯤꯅ? ꯑꯩꯕꯨ ꯁꯤꯕ ꯌꯥꯕ ꯀꯔꯤ ꯇꯧꯈꯤꯒꯦ? ꯏꯁꯧ ꯂꯥꯡꯃꯟꯕꯩ ꯍꯥꯠꯇꯣꯏꯖꯥꯠꯂꯣ? ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯏ ꯆꯞ ꯍꯦꯛ ꯂꯦꯞꯇꯨꯅ꯫ ꯁꯦꯅꯨꯂꯦꯝꯕꯤ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯃꯍꯥꯛ ꯃꯁꯥ ꯅꯤꯛꯄ ꯂꯦꯞꯈꯤꯗ꯭ꯔꯦ, ꯀꯔꯝꯅꯁꯨ ꯅꯤꯛꯂꯣꯏ꯫ ꯅꯤꯡꯊꯧꯒꯤ ꯑꯊꯧꯕ ꯏꯃꯛꯅ ꯃꯩ ꯊꯥꯈꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ, ꯎꯞꯂꯝꯕ ꯂꯨꯍꯨꯞ ꯂꯪꯊꯣꯛꯇꯨꯅ ꯎꯞꯈꯤ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯑꯀꯟꯕ ꯇꯨꯄꯤ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯂꯁꯤꯡ ꯃꯐꯣꯜꯅ ꯌꯣꯝꯗꯨꯅ ꯊꯝꯂꯝꯕꯤ ꯃꯕꯦꯝ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯏ ꯃꯇꯨꯝ ꯑꯃꯠꯇ ꯈꯥꯛꯇꯅ ꯍꯥꯠꯈꯤꯕꯗꯣ ꯉꯔꯥꯡꯇꯅꯤ꯫ ꯇꯅꯧꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯅ ꯅꯨꯡꯖꯥꯎꯅ ꯁꯥꯕ ꯀꯥ ꯑꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕ ꯁꯦꯅꯨꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯑꯀꯤꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯃꯥꯒꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯐꯤꯚꯝ ꯑꯗꯨꯒ ꯉꯁꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯦꯅꯨꯂꯦꯝꯕꯤ ꯋꯥꯈꯜ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗ꯭ꯔꯕꯁꯨ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯕꯦꯝꯃꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯐꯃꯨꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯤꯕ ꯎꯄꯥꯛ ꯑꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯍꯦꯂꯦꯟ ꯁꯅꯥ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯆꯥꯅꯕ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯨꯒꯦ, ꯃꯗꯨ ꯆꯥꯔꯒ ꯑꯍꯤꯡ ꯉꯥꯏꯔꯁꯤ, ꯏꯄꯨ ꯏꯅꯥꯏ ꯁꯔꯪꯗꯒꯤ ꯆꯦꯟꯈ꯭ꯔꯁꯤ꯫ ꯐꯥꯒꯤꯗꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯃꯀꯣꯛ ꯉꯥꯎꯔꯛꯂꯦ꯫ ꯉꯥꯡꯂꯤꯕ ꯑꯃꯗꯤ ꯎꯔꯤꯕ ꯑꯗꯨ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯁꯝꯅꯔꯛꯇ꯭ꯔꯗꯨꯅ ꯁꯦꯅꯨꯒꯤ ꯃꯈꯨꯠ ꯄꯠ ꯀꯟꯊꯠꯂꯒ ꯍꯥꯏꯔꯝꯃꯤ, ꯀꯗꯥꯏꯗꯒꯤ ꯍꯦꯂꯦꯟ ꯁꯅꯥꯅꯣ? ꯃꯗꯨꯕꯨ ꯀꯅꯥꯒꯤ ꯃꯤꯡꯅꯣ? ꯑꯩ ꯉꯥꯎꯔꯤꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯉꯥꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯆꯠꯀꯦ ꯏꯕꯦꯝꯃ, ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯂꯒ ꯀꯅꯥꯗꯅꯣ ꯋꯥ ꯈꯤꯇ ꯍꯪꯂꯨꯒꯦ꯫ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯈꯟꯕꯤꯔꯤꯅꯦꯅ ꯃꯐꯝ ꯈꯔ ꯐꯕ ꯑꯃꯗ ꯊꯝꯕꯤꯒꯦ ꯍꯥꯏꯗꯅ ꯑꯉꯥꯎꯕꯤꯒꯤ ꯂꯩꯐꯝꯗ ꯇꯨꯝꯍꯟꯗꯅ ꯇꯧꯔꯤꯁꯦ ꯃꯤꯅꯨꯡꯁꯤ ꯂꯥꯏꯃ ꯌꯥꯎꯃꯟꯗꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯨꯝꯂꯦ ꯈꯟꯅ ꯇꯍꯥ ꯊꯣꯔꯛꯂꯦ꯫ ꯀꯥ ꯑꯗꯨ ꯌꯥꯝꯅ ꯅꯥꯜꯂꯤ, ꯅꯨꯡꯖꯥꯎꯅ ꯐꯛꯂꯥꯡ ꯑꯣꯏ, ꯐ꯭ꯂꯣꯔ ꯌꯥꯝꯅ ꯅꯥꯜꯂꯤ, ꯊꯣꯡꯖꯥꯎ ꯆꯦꯠꯅ ꯄꯥꯜꯂꯤ꯫ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯇꯕ ꯈꯛꯇꯅꯤ, ꯕꯣꯟꯗꯤ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯥꯖꯥꯎꯒꯨꯝ꯫ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅ ꯁꯅꯥꯏꯕꯦꯝꯃ ꯍꯣꯕꯦ ꯊꯣꯡꯖꯥꯎꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯡꯉꯤ꯫ ꯁꯥꯍꯨꯝ ꯅꯥꯏꯅ ꯍꯥꯡꯈꯤꯕ ꯊꯣꯡꯖꯥꯎ ꯋꯥꯡꯃꯗ ꯇꯒꯨꯞꯄ ꯃꯤꯠꯁꯅꯥꯅ ꯌꯦꯡꯂꯨꯏ꯫ ꯂꯦꯞꯂꯝꯃꯤ, ꯀꯣꯛꯇ ꯎꯞꯄꯤ ꯐꯤꯖꯤ ꯐꯤꯅꯥꯅ ꯁꯣꯛꯄ ꯌꯥꯗꯕ ꯃꯁꯛ ꯀꯟꯕ ꯇꯨꯄꯤ ꯑꯃ꯫ ꯅꯤꯡꯊꯝ ꯑꯌꯨꯛ ꯑꯣꯏꯕꯅꯔꯥ ꯂꯤꯠꯂꯝꯃꯤ ꯆꯣꯔꯐꯣꯟ ꯑꯃꯨꯟꯕ ꯃꯆꯨꯒꯤ ꯂꯨꯝ ꯂꯥꯎꯅ ꯈꯨꯠꯎ ꯌꯧꯅ ꯁꯥꯡꯕ ꯃꯁꯥ ꯅꯥꯟꯕ ꯀꯣꯠ ꯑꯃ꯫ ꯈꯨꯠꯇ ꯄꯥꯏ ꯃꯨꯁꯨꯛ ꯃꯨꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯂꯤꯆꯩ ꯃꯔꯨ ꯃꯇꯦꯛ ꯑꯃꯁꯨ꯫ ꯀꯣꯠ ꯑꯗꯨꯒꯤ ꯃꯆꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯤꯕ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯈꯣꯡꯒꯥꯎ꯫ ꯃꯩ ꯅꯝꯕꯒꯤ ꯃꯃꯤ ꯇꯥꯏ, ꯃꯁꯤꯃꯗꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯖꯒꯥ ꯑꯃꯠꯇ ꯌꯥꯎꯗ ꯁꯤꯠ ꯅꯥꯟꯅ ꯁꯦꯠꯂꯤ꯫ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯂꯤꯡꯅ ꯎꯏ, ꯈꯨꯠꯀꯤ ꯈꯨꯠꯁꯥ ꯑꯃꯨꯕ ꯒ꯭ꯂꯞꯁꯅ ꯆꯦꯠꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯒꯤ ꯆꯤꯇ꯭ꯔ ꯌꯦꯡꯂꯤꯉꯩ ꯍꯥꯏꯔꯛꯏ, ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ꯫ ꯌꯥꯝ ꯊꯨꯅ ꯐꯩ꯫ ꯇ꯭ꯔꯦꯗꯔ ꯅꯈꯣꯏꯁꯤ ꯕ꯭ꯔꯖꯅꯐꯥꯎ ꯄꯥꯝꯗ꯭ꯔꯕ ꯍꯥꯏꯗꯨꯔꯥ? ꯋꯥꯍꯪ ꯅꯠꯇꯦ, ꯀꯔꯦꯝꯅꯕꯅꯤ, ꯃꯩ ꯍꯧꯔꯒ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯒꯤ ꯃꯩꯕꯨꯜꯅꯤ꯫ ꯄꯥꯟꯗꯨꯅ ꯆꯥꯛꯂꯁꯅꯨ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯐꯝ ꯑꯃ ꯁꯣꯏꯅ ꯄꯥꯟꯈ꯭ꯔꯕꯗ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯐꯝꯗꯗꯤ ꯋꯥꯍꯩꯒꯤ ꯃꯩꯕꯨꯜꯗꯣ ꯄꯤꯛꯂꯕ ꯃꯩꯔꯥꯟꯕꯤ ꯑꯃꯐꯥꯎ ꯑꯣꯏꯕ ꯉꯝꯗ ꯁꯠ ꯈꯨꯝꯗꯣꯔꯛꯏ꯫ ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯅꯣ? ꯁꯦꯅꯨꯂꯦꯝꯕꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗ ꯂꯦꯞꯂꯝꯕ ꯁꯤꯐꯥꯏ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯉꯛꯂꯞ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯥꯍꯦꯕꯇ ꯀꯤꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯥꯍꯦꯕ ꯑꯗꯨꯗꯤ ꯆꯨꯝꯅ ꯂꯦꯞꯂꯤ꯫ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯄꯥꯏꯕ ꯑꯅꯤꯅ ꯇꯨꯡꯗ ꯂꯦꯞꯂꯒ ꯉꯥꯛꯂꯤꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯁꯅꯥꯏꯕꯦꯝꯃ ꯃꯥꯒꯤ ꯐꯩꯖꯩꯅꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯏꯪꯊꯗꯨꯅ ꯇꯒꯨꯞ ꯌꯦꯡꯉꯤ꯫ ꯌꯦꯡꯁꯤꯜꯂꯨꯕꯗ ꯎꯔꯛꯂꯤ, ꯐꯤꯖꯦꯠ ꯐꯤꯗꯣꯟ ꯅꯥꯟꯕꯗ ꯅꯠꯇꯅ ꯁꯛꯇꯝꯁꯨ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯍꯤꯡꯂꯝꯕ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯃꯤ ꯃꯥꯟꯗꯦ꯫
ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯄꯥꯜꯂꯤꯕ ꯃꯤꯠ, ꯅꯥꯇꯣꯟ ꯑꯃꯗꯤ ꯆꯤꯝꯕꯥꯜ, ꯈꯨꯠꯍꯩꯕ ꯀꯅꯥꯒꯤ ꯇꯨꯔꯤꯅ ꯍꯛꯇꯨꯅ ꯌꯦꯛꯄ ꯂꯥꯏꯒꯨꯝ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ, ꯌꯥꯝꯅ ꯁꯥꯔꯐ ꯑꯣꯏ꯫ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯁꯛꯇꯝ ꯊꯤꯕ ꯅꯠꯇꯦ, ꯁꯥꯊꯤꯕ ꯁꯛꯂꯣꯟ ꯑꯣꯏꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯛꯂꯕꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯔꯥꯁꯤ ꯃꯌꯣꯝ ꯑꯗꯣ ꯃꯅꯤꯡ ꯇꯝꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ, ꯅꯣꯛꯄ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯩꯅꯗꯅ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯗ ꯒ꯭ꯔꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯟꯃꯤ ꯑꯅꯤ ꯊꯣꯡꯖꯜꯗ ꯄꯜꯍꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯈꯤꯕꯗꯨꯗ ꯁꯅꯥꯏꯕꯦꯝꯃ ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯅꯩ꯫ ꯅꯪꯕꯨ ꯌꯨꯝꯕꯨꯔꯥ? ꯅꯪꯅꯔꯣꯕ ꯉꯔꯥꯡ ꯑꯩ ꯀꯜꯂꯤꯁꯦ? ꯑꯩꯗꯤ ꯅꯣꯏ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯌꯧꯔꯛꯄꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯇꯨꯝꯃꯤꯔꯥ ꯁꯤꯔꯤꯔꯥ ꯑꯩ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯗꯣ ꯊꯕꯛ ꯆꯠꯇꯧꯅꯤ, ꯆꯠꯂꯒꯦ꯫ ꯑꯩ ꯀꯟꯕꯤꯕꯒꯤ ꯂꯃꯟꯗꯣ ꯀꯣꯟꯅ ꯇꯞꯅ ꯁꯤꯡꯂꯒꯦꯀꯣ꯫ ꯃꯤꯅ ꯈꯨꯝꯕꯒ ꯉꯥꯏꯗꯦ, ꯃꯥꯅ ꯁꯤꯟꯗꯣꯛꯂꯝꯃꯒ ꯐꯤꯠ ꯍꯥꯏꯗꯣꯛꯏ, ꯊꯣꯛꯂꯒꯦ ꯈꯟꯅ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯍꯥ ꯇꯍꯥ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯇꯧꯗꯨꯗ ꯊꯣꯡꯖꯜꯗ ꯄꯜꯍꯧꯕ ꯂꯥꯟꯃꯤ ꯑꯅꯤꯗꯣ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯥꯡꯕꯒꯤ ꯃꯇꯣꯟꯗꯣ ꯍꯥꯏꯒꯠꯂꯒ ꯁꯅꯥꯏꯕꯦꯝꯃꯗ ꯇꯝꯂꯛꯏ꯫ ꯁꯦꯅꯨꯂꯦꯝꯕꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯞꯈ꯭ꯔꯦ꯫ ꯁꯅꯥꯏꯕꯦꯝꯃꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯅꯨꯄꯥꯗꯨꯗ ꯍꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯠ ꯑꯅꯤ ꯇꯨꯡꯗ ꯄꯨꯟꯅ ꯊꯣꯛꯅꯥꯎ ꯋꯥꯃꯒꯤ ꯗ꯭ꯔꯤꯁ ꯌꯦꯡꯂꯒ ꯂꯦꯞꯂꯝꯕ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯥꯎꯕꯁꯨ ꯃꯥꯟꯕ, ꯁꯥꯎꯗꯕꯁꯨ ꯃꯥꯟꯕ, ꯊꯃꯣꯏ ꯄꯥꯟꯗꯕꯩ ꯃꯤꯠꯌꯦꯡꯗꯨꯒ, ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕ ꯅꯪꯅ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕ? ꯐꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯗꯨꯒꯤ ꯔꯨꯠ ꯑꯣꯏꯕ ꯃꯇꯧꯗꯨꯗ ꯁꯅꯥꯏꯕꯦꯝꯃ ꯃꯥꯒꯤ ꯁꯣꯛꯄ ꯌꯥꯗꯕ ꯏꯒꯣꯗꯣ ꯁꯣꯛꯈ꯭ꯔ ꯃꯥꯜꯂꯦ, ꯁꯥꯎꯒꯠꯂꯛꯏ꯫ ꯀꯔꯤꯅꯣ ꯁꯤꯕ? ꯑꯃꯅꯁꯨ ꯉꯁꯥꯏꯗꯒꯤ ꯑꯩ ꯁꯤꯕꯒꯤ ꯋꯥꯕꯨ ꯃꯌꯥꯝꯅ ꯍꯦꯛꯇ ꯂꯦꯞꯊꯣꯛꯂꯤꯁꯤꯕꯨ ꯑꯩꯕꯨ ꯅꯣꯏꯗ ꯀꯩꯗꯧꯈ꯭ꯔꯒꯦ? ꯅꯠꯇꯦ, ꯅꯣꯏꯁꯤꯕꯨ ꯅꯊꯧ ꯑꯝꯇ ꯂꯩꯇꯗꯧꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯕ ꯃꯤꯁꯦ ꯀꯜꯂꯒ ꯍꯥꯠꯇꯣꯛꯄ꯭ꯔꯕ? ꯃꯩꯔꯥꯕꯗꯨ ꯁꯥꯎꯒꯠꯇꯦ, ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯣꯡꯄꯥꯜ ꯐꯥꯎꯅ ꯊꯃꯣꯏ ꯋꯥꯈꯜ ꯍꯨꯠꯇꯨꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯕꯤꯆꯥꯔ ꯉꯥꯏꯍꯥꯛ ꯇꯧꯏ꯫ ꯆꯨꯝꯃꯤ, ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯕ ꯌꯦꯛꯅꯕꯒꯤ ꯂꯦꯝꯍꯧꯕ ꯏ ꯑꯗꯨꯅꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯃꯔꯛꯇ ꯒꯦꯠꯀꯤ ꯑꯆꯧꯕ ꯊꯣꯡꯒꯥꯜꯗ ꯕ꯭ꯔꯖ ꯁꯤꯡꯖꯪꯅ ꯌꯥꯟꯊꯔꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯗꯨꯅ ꯂꯥꯌꯦꯡꯅꯈꯤꯕ ꯌꯦꯛꯅꯕꯒꯤ ꯃꯆꯥꯗꯨꯅꯤ꯫ ꯆꯨꯝꯃꯤ, ꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯣ ꯑꯗꯨꯉꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯃꯥ ꯏꯕꯦꯝꯃꯅ ꯌꯦꯛꯅꯕꯒ ꯃꯔꯨꯞ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯅꯗꯨꯅ ꯊꯝꯂꯛꯄ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯕꯒꯤ ꯈꯖꯤꯛꯇ ꯉꯥꯏꯔꯝꯕꯤ ꯃꯍꯥꯛꯇꯨꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯆꯦꯛꯁꯤꯜꯂꯕ ꯃꯩꯔꯥꯕꯒꯤ ꯃꯤꯠꯀꯤ ꯕꯤꯆꯥꯔꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯒꯨꯝ, ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕ ꯁꯛꯈꯪꯗꯕꯤ ꯑꯃꯒꯨꯝ ꯐꯥꯎꯍꯜꯂꯤꯕ? ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯌꯦꯛ ꯁꯦꯡꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯛꯂꯕꯗ ꯃꯐꯝ ꯈꯪꯗꯕ ꯋꯥꯍꯪꯅ ꯊꯩꯒꯦ ꯇꯧꯔꯝꯂꯕ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯇꯨꯅ ꯌꯥꯛꯂꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯈꯣꯡꯀꯥꯞ ꯑꯅꯤ ꯈꯛꯇꯪ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯅꯪ ꯁꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯑꯩꯅ ꯉꯁꯤ ꯍꯌꯦꯡ ꯇꯔꯥꯏ ꯍꯥꯠꯀꯗꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯑꯩꯅ ꯀꯟꯕꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯟꯐꯝ ꯊꯣꯛꯇꯦ꯫ ꯅꯪ ꯂꯩꯒꯗꯕꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯕ ꯌꯥꯔꯣꯏ, ꯅꯊꯟꯗ ꯁꯤꯖꯕ ꯌꯥꯔꯣꯏ꯫ ꯁꯤꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯅꯪꯕꯨ ꯑꯩꯅ ꯀꯟꯒꯅꯤ꯫ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯂꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯣꯔꯧ ꯎꯍꯟꯒꯅꯤ꯫ ꯃꯄꯣꯛ ꯈꯨꯗꯤꯡ ꯊꯦꯡꯅꯔꯣꯏꯁꯤ ꯍꯥꯏꯕ ꯑꯩꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗꯅ ꯂꯥꯛꯂꯕꯅꯤꯅ ꯌꯦꯛꯅꯕꯒꯤ ꯏꯔꯦꯝꯈꯥꯛ ꯅꯄꯣꯛꯇꯨꯅ ꯅꯅꯥꯜ ꯑꯣꯏꯖꯔꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯁꯥꯍꯨꯝ ナꯏꯅ ꯊꯩꯗꯨꯅ ꯀꯥꯖꯥꯎ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯡꯗꯨ ꯃꯄꯥꯜꯗꯒꯤ ꯌꯥꯝꯅ ꯆꯤꯛꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯥꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯦꯝꯃ ꯋꯥꯈꯜ ꯇꯞꯅ ꯈꯟꯊꯔꯛꯂꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯈꯪꯂꯦ, ꯎꯔꯤꯕ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯇꯞꯅ ꯇꯞꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ꯫ ꯁꯦꯅꯨꯂꯦꯝꯕꯤ ꯄꯪꯀꯞꯇ ꯀꯞꯂꯤ, ꯃꯗꯨ ꯃꯉꯣꯟꯗ ꯆꯪꯗꯦ꯫ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯌꯦꯡꯂꯨꯏ, ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯏꯕꯦꯝꯃ ꯆꯪꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯂꯨꯇꯣꯟ ꯁꯦꯒꯥꯏꯕꯒꯨꯝ ꯐꯥꯎꯔꯛꯂꯦ꯫ ꯑꯣꯟꯅꯔꯝꯕ ꯅꯠꯇꯦ, ꯃꯃꯤ ꯑꯗꯨ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯏꯕꯦꯝꯃꯗꯤ ꯅꯠꯇꯦ꯫ ꯃꯥꯏꯊꯣꯡꯒꯤ ꯃꯨꯔꯇꯤꯁꯨ ꯃꯍꯥꯛꯅꯤ, ꯑꯗꯨꯕꯨ ꯁꯅꯥꯏꯕꯦꯝꯃ ꯅꯠꯇꯦ꯫ ꯑꯋꯥꯏꯕ ꯍꯛꯆꯥꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯅꯥꯏꯕꯦꯝꯃꯒꯤ ꯍꯛꯆꯥꯡ ꯅꯠꯇꯦ, ꯑꯋꯥꯏꯕ ꯊꯋꯥꯏꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯊꯋꯥꯏꯅꯤ, ꯑꯗꯨꯕꯨ ꯁꯅꯥꯏꯕꯦꯝꯃꯒꯤ ꯊꯋꯥꯏꯗꯤ ꯅꯠꯇꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯡꯂꯝꯂꯒ
कोक तलामई अचौब अमा चाकलक्तुना यामना पाखतना हुट लेथोरक्लगा कप्तुना लेरिबा नुपी मचा अदुदा खोंजेल वांगना हंगलई ngasi kari numino aduga mafam sina kadaida nangna ibu helen sana ko khibado hazak laklam manupado senu lembi ta ta hagolei wakhal na tarang chattuna awabani henman khibana mahaki be madu wakhal samna tre khalli maram sina asma pido amuksu hobe hobe taithokladuna hai ingsok ising amaga chamapal humputra mangani sagol senamini ibema ki mingbo ipai mana nushina Helen sana kaurambagi sinu aina su kaujabani mafam asidi sarangni ngarang ningthau palami ngasi ni hingchabagi makonni ibema gi wakhal choiba asina haukiba akiba hing ado kauthoklabadi nanai sinu gi apen bani adubo ahibutadi kaubikinu pisak pilingai dagi nanai oiduna leiraba sinu aibu kaubikinu Sanai be magi wakhaldi ngasai 1975 haiduna pankhiba aduda koktagi paithokiduna ahang mamalanda tinkhrabani nimphuni fum taba senugi wahaising aduda tarang chatkiduna senugi pakhum piramda tabli thongnawromda thorai wakhal wangna khanba mi ama oirubana sanai be magi thamoida nimphum madom khalli madudi oiba yaba kaya puthoklaga yingbada ahanbada oiba yaba ama hairadi mahakna wanthaduna taringi mabu mafam amada puraktuna faaduna thamle adubu amuk khallubada mahakpu phaduna thambagi maramdi irei leite khalai madu paithoktaba wani anishuba oiba yaba yinglakpada mahakna tattana yengkhiba science fiction gi movie amadi series kayagum mahak time travel tawribra haibadi haukiba natraga tungi matamda hangat handa koiribara senu lemina hairakliba ingsok aduga hairuradi masina khwaidagi chanare adubu sanai be mana technology kayagi energy na lam yongna chawkhatlaba matamgi naha oirubana madu oithoktaba wani khalai amuksu khalli mahak ase manglibra haina adumakpu khalliba wakhal aduga lebriba mafam adudagi tapna yingtharuba mikupta sanai be magi paithokliba wakhal hanjillagle nakongda hongna tarai haptagi soiba yadaba general sahab ki speech khonjel adu khangi ibema ngasai manakta laklaga mabu karino khangdaba dab kaya toramba nupa adugi khonjelni tungda leplamba sinu lembina tapna changsilaktuna hairare hanagi wayal pathap chatnararoi anauba semlani sipai singi leibak oire kanagi hak leitre ibema aikhoidi kamdogani napimcha adugi wahida sanai bema tarang adumang chatlaga chingyana makhagi drisa yengtharui general sahab aduna speech piringe tumit kang phawba pairambadagi lepagum tawi mathau tongnaramba pumnamak chap leptuna leini matau adu yenglamlaga paliba achauba gate aduda yenglui urai chawkhraba gate adugi matonda pairiba firal angawba machugi fidak oiba firal adugi mayaida yekli thauraba thangsang amana khaibak tana khaidoklaba sana machugi atekpa crown love ama tu chungi sanai bema chimbal ikang kangsili mathong khangdana chongleba mihul aduga amuk hana gum yengtharui general sahab ki speech loiram labada mi singdo hana gum mathau tongnaramle mikup adumaktada tarai national anthem amagum tapna isai ama amukta ta khidri karamba country gi national anthem no ningsing labasu thokte mana khanjana na yenglinge urai yumzau aduda changnaba permit lauramba kayana chap leptuna leikhiba chaikhaiduna leiriba sipai rising kayana koktok lamba tupi lauthoklaga chawraba gate ki matonda haina humna pairiba firal damai onsillaga salam tawduna lepliba matau ado karamba ruler singna chatnaba matau no haiba sanai be magyan tarakle tungda sahum ama takibado kaino khanna yenglubada senu lembi chapleptuna firal damai onsillami gyan tana taba ngamdraba mitna uriba singado khomjinna bohotnaduna senu lembida tathak yenglaga
मासु येंगलई फिरालना पाइरिबा माइकेइदा अदुबु मायुक्नबदा लैरिबा नुंगी दलान अवांगबा अदुदा तरक तरक पाइहौबा फिराल अदुगी मखोंगदा लेपलम्मी जेनरल साहेब तो खंगौदना मिचाना ख्रबा मिटिंगदा उरई वांगलबा दलान मतोन अदुदगी सुक्तकपा अमुबा पिसुमगा माबु येंगदुना लेपलम्बदो सनाइबी मा पाखतख्रे मिकुप अदुगी ओइबा याबा अदु खलकपदा महाक सोर होनगनी काउरे लेबाक असि मिलिटरी डिक्टेटरशिप सनबा लेबाक अमा ओइरे अदुबु महाकी संसार अदुदा लैबा महाकना ताकी उखिबा लेबाक अमदि नत्रे अदुगुम्बा मफम अमा अदुगुम्बा फिराल अमा महाकना उखिबा लैते संसारगी मची खुदिंगदा करी तौरी अमदि करी थोकली हाइबा तक्तना येंगी मखोइगी बुक स्टोर अदुगी मची मचीदा फमदुना पाखिबनी लाइरिक कया थामोइदा निनफुम हंगनिंगलई मिलिटरीना रूल तौबा लेबाक अमा ओइरबदी फिराल मखोंगदा लेपलिबा जेनरल साहेब असिना डिक्टेटर हाइबदुरा नेशनल एंथेमना लोइख्रबदा सेनुलेम्बी तुंपक लेपी लेमाइदा तरंग चतुना फमथख्रबा सनाइबे मदा ज्ञान गाउदुना मदो वखलदा खल्ली सेनु ऐहाक्ति मांगजरेदो लसिंग मफोलदा ओलंबा हेगी बेमना उपाक थक्ता तुमले फत्तेदा जेनरल साहेब ngarangta machai bungo oirambani nayambu wangol ningthaubu hatoklaga ningthau phabalbu nakhutmakna mai thadoklaga siphai singi lebak pehallaba machai bungo gi loina bi oigani muklamba aigi pema puna mitmang maktada imung mano sagai topna hatuna nahaki sarang dalang sinbire ningthem macha nahaknabu aduk thiba mirungsi wakhalda khanjabatani chima wang malaru rabadi सेनुलेम्बी फैजै चिंगदुना हाटख्रगनी अदुबु मानु वाजबनी सनाइबे मगी वाखलदी मिकुप असिदा मथौ चिल्लबा मचिन अमगुम मवन मोन थौ यामना चिल्ली ओइनिंगबा अमा ओइरसु तारिबा उरिबा असिनदी अफबा सिचुएशन अमदा नत्रगा अफबा संसार अमदा अदु नत्रगा अफबा लेबाक अमदा लाकबा नत्ते हाइबदी खंगले महाकी अपुंबा दाउबु तथी तथी चैजरगले अदुबु सनाइबे मना मतम मुकोइबा मतम गी लमकोइबी ओइरबसु फाउरबा साइंटिस्ट कयागी लाइरिकता तसेंग तसेंग याउरिबा ngasi aina leiba sangsar aduga chapmanaba atopa sangsar amada haibadi multiverse theory lairik amadagi tasing tasing na thorakpa female protagonist amabu oirabasu nungi konung ashidagi magi chenfam di leiraroi adubu pumnamak asina manglan haibadu oirabadi Mikap thorak pa mikupta ningsing daba ngamladra magi general saheb to